Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada Maruoiba pau. Kuki singi safety amadi security concern yenglaga Senapati district laiba Kuki sing mafam adu thadoknaba Kuki student organization Sadar Hills na khangalakli. Senapati district laiba Kuki furuf ki miyoi sing amadi Kuki student sing Senapati thadoknaba amadi education marketing medical ga Mari Leina2 thabak sing matam kharagi oina Senapati district ta chatanaba Kuki student organization Sadar Hills na thadorok cherol amana khangalakli. Cherol asina makha taraduna hai Kuki volunteer sing na Senapati district student association SDSA gi executive member amabu furaki haiba thaudok aduga Mari Leina2 kotu amadi NPO nakal anigi marakta wari sanakiba aduda positive oiba result fangkidaba The Manipur Naga Senapati district amadi the Kuki Kangpopi district anigi marakta understanding ama leitriba fawa Kuki singi safety amadi security concern gi yenglaga khongthang asi lokhalakpani haina cherol aduda palli ningsingba yabadi haukiba numit kharani asida Kuki furuf ki miyoi singna naga ichil inau singi mathakta phu chaibagi thabak tattana jathaduna lagli. Manipur pumba total shutdown Lwkhtkhre khungakpa taruk pu condition amata yauduna thadokadabani haiduna hayeng tang 18 ki numidang pung taruk tagi tang 19 numidang pung taruk fawba Manipur pumba total shutdown tarogani haina JC gi maiki digi miyamda khangalakli. Yai khumba news tagi lawkhtkhre MP election loibaga relief camp ta lairiba sing mayumda hanjil hangani haina lauramba sing kadaida chatkhrebage haina Chief Minister N Biren Singana phongdokre. Kerala da thiba khangna leiriba Mairembam ongbi thoithoibi masana mahak chele haina message tharaklamki Mapuroiba Mairembam Amarjit Kerala da leiduna private company amada thabak tawduna leibi Mairembam ongbi thoithoibi Mapuroiba Mairembam Amarjit mafam khangna mangkiba sibu fangnaba honabada miyamna sumateng pangbiu haina thoithoibi gi Mapuroiba Mairembam Amarjit na pawmi singi unabada phongdokre mangna makha taraduna hai thoithoibi masana mahak chele haina message tharaklamki hairi adumoina ma hojik fawba langla langjin amata khangdana leiriba mahaki nupi asi thinaba Moirang police amadi Kerala police da missing report ama register tawkre haina sumangna makha tana phongdokre.